I love Lilong haina thaba 3D acrylic signage ama hangdokduna miyamda khutsinakibga loinana lamtu set sangbagi thoram ama bangthokrai Lilong Turel Ahan Be Darul Ulum Mayokna badalaiba engineer Muhammad Riyajuddin Khan gi yumda Lilong Kendrogi tongan ba mafam kayadagi lakba masing yamlaba miyoi kayana saru yaduna pangthokiba achamba thoram aduda engineer Muhammad Riyajuddin Khan hai Lilong ACSC hiram khudingda sotha duna lairiba silaibuk thibani ACSC da popam yoi singna Lilong asi nungsibaga loinana ACSC gi thabak kharada oirabasu thamoi sengna tawminabagi tangai fadaba lei mari lainabo authority singnasu matang matam chana ACSC gi chakwa thawrangi thabak tawbiyu aikoi masal nungsi sanana tangdu laitana leinaba ACSC gi chakwa thawrangi thabak khudingmakta saruk yaduna Manipur gi oiba chakwa thawrangda su Lilongna chauba siarama yaminasi haibagi wakalonda I love Lilong haiba 3D acrylic signage hangdokpaga loinana lunan bagi kamasi pangthokpani haiki